Hello, good morning everyone. Mayam panapu case Bebina Kitchen ki channel asida taram no chari mayam ngasidi aina nga thongjabdo mayam do charage kari nga no habida khoi mayam prong na pamna balupa manbi nga do adu dunya bako mayam prong su thongnari ni adu aina thongjabasi su ngasi mayam da share tawjare mayam adu mayam ngasi desi oina jengminnarasi. Thank you mayam. Video se pung phana jengminnarasi mayam. Masine ain thonggadabdo sida leire mayam ase bazar dane aina ngasi chalubada asigi lupa manbi se thomi aduna ai asi khaktani thomi ba ahen badi yamna leiramdre asi khaktang leibado aina ubaga sum leirabani mayam leiraga porabani ase phajadra jong mayam nga se chawdra phajadra nga se chang cha manana chawraga ne ho nga sidi jamna de leiramdre asi khakta leiramine bako ado khwaide pikpa se sisina piabani mayam ado hoji ai asi se semnabagi thorang tawrage ahamra kati sema lauraga kati sina nga sembase khaya khloidaba haitare ngonda aduduna ne aina kati sina magi nga sigi masada jawriba mai masa macha macha se siana ka semdatle kati sina lauthok jare aduga magi makhayat ki magi masai gu haigadra adudusu aina lauthoe lauthoga nga sisu kati sina asumne mai mathakta jawriba makuse makusimu aina sumaina khelaga lauthokjare aduga mabuksimu aina katisina haifetka kaaga mabuk manungla jawriba magi phattabada adudusu aina lauthoyena bako asumaina tawdana aina nga se punamakse semaktuine bako ado akhona nga semada khloidaba haise khodi ayamana nga singumba akhoi migagumba se chaidana ko asidi bazarda asum semaga pibane bako semaga su pi ado maham ayamada su dumaina sum semaga pi aduduna nga se kya sembada khloidaba oibane bako aduduna ne aduma pai nga se phajana di aina loina semjare mayam aina sembasiga alanba jawbra sumaina semnadra mayam di ra aidi sumaina sema matungda mu ai nga singche phajana sengna chamthoktuine bako sumaina mabuksi mu aina katisina haifet khak sumaina kaaga mabukki phattaba sim lauthokjarine aba sumaina tawraga sengna tawra lauthokjare nga sisu khuttagine nandhana tai mane nangi nga si nan theiaba naliba asini mayam nga punamakse ai sumaina tawraga semba loijare mayam se loijare ado hoji asi amuk sengna chamthoge chambasu loire chamba loiraga aina siga thum khara amasu hapchare ade haldi powder khara amasu hapchare jira powder khara amasu hapchare aduga asi se phajana khutsina tosallage nga siga magi maslagi rase changnabagi haidana phajana munna tosallaga ngaga mu ai asi se potharaga thammage minute 10 gumba ina masla to salaba matungda nga singje phajana thamme sumaina tawna minute 10 gumba thamani thama matungda aina sida khang ama laure khang sima aina gas thangatchare khang ge sarabani thau su heijanjarage mayam thau su heijalem thau se master oil oina haure haire ai ko ga cha thau do adune ina hairi se aduga nga singse ai amamam tawna thadaraga phajana tawrage se aina nga se hapchalise ko ado magi ma nakan maina aina hapiba nga sigi nakan ma phajana mulle haiba kandu nakan ma sumo aina sumaina ondhok chadoine ko sumaina ondhoga mu asimung munnabagi ngauraga aina plate ama lauraga asigi nga singse amung lokacharani nga se nakan se amung to mungiba se asisina phayaba ko ama nakan munda tawbodo nga se toigalle ko aduna ai nga singje sumaina phajana mulle ai hojik plate semda lokachare asumaina tawraga aina nga se anira ahum lokthokna khara hapaga aina ngaujarini ko asida amka mu kheba ma khaka mu hapchalaga ngaurage nga se ngaubuda manam su kyam nungsi ilisa manam nambai wani nga se mana ngauraga aina nga se sisim lokthokjare sida leire nga singse loina lokthokna thamjare ina nga thongba nga singse sumaina tawraga kheba ma ka mu laure aina khe ahum lokthokna ngaurine ba nga se ado ai nga thong nga ngauba sisu loijare hoji
ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯈꯠꯂꯒ ꯁꯤꯗ ꯔꯦꯗꯤ ꯑꯣꯏꯔꯒ ꯊꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯉꯥꯁꯨ ꯉꯧꯕ ꯂꯣꯏꯔꯕꯅꯤꯅ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯊꯣꯡꯅꯕꯒꯤ ꯑꯃꯨꯛ ꯑꯩ ꯔꯦꯗꯤ ꯇꯧꯔꯒꯦ ꯃꯌꯥꯝ ꯁꯕꯖꯤ ꯈꯔ ꯍꯥꯞꯄꯒ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯁꯦ ꯉꯥꯁꯤꯡꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯗ ꯑꯥꯂꯨ ꯑꯃꯈꯛ ꯑꯥꯂꯨꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯥꯂꯨꯅꯤ ꯑꯃꯈꯛꯇꯪꯅꯤ ꯂꯧꯔꯤꯕ ꯑꯥꯂꯨ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯑꯥꯂꯨꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯌꯥꯝ ꯆꯥꯎꯅꯁꯨ ꯁꯣꯏꯗ꯭ꯔꯦ ꯀꯨꯞꯅ ꯁꯣꯏꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯂꯧꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯣꯏꯖꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯣꯞ ꯁ꯭ꯂꯥꯏꯁ ꯇꯧꯔꯒ ꯁꯣꯏꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯞꯅ ꯆꯣꯞ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯍꯟꯗꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯑꯩ ꯑꯥꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯈꯥꯡꯁꯤꯒꯁꯨ ꯊꯥꯎ ꯈꯔ ꯌꯥꯎꯔꯦ ꯊꯥꯎ ꯈꯔ ꯍꯥꯞꯄꯦ ꯊꯥꯎꯗꯣ ꯌꯥꯝꯃꯜꯂꯗ꯭ꯔꯥ ꯍꯥꯏꯅ ꯈꯖꯤꯛ ꯑꯃ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯦꯊꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯃꯦꯊꯤ ꯍꯥꯞꯄ ꯂꯣꯏꯔꯒ ꯑꯩꯅ ꯁꯤꯗ ꯖꯤꯔꯥ ꯃꯄꯨꯝꯗꯣ ꯑꯗꯨꯗꯨ ꯑꯃꯨꯛ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯅꯝꯒꯤ ꯃꯔꯥꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯁꯤ ꯈꯖꯤꯛ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯤꯜꯍꯧꯁꯤꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯇꯩꯗꯤ ꯍꯥꯞꯄꯔꯣꯏ ꯑꯁꯤꯒ ꯑꯩ ꯍꯧꯖꯤꯛ ꯑꯁꯤ ꯇꯤꯜꯍꯧꯁꯦ ꯍꯥꯏꯐꯦꯠ ꯃꯨꯟꯕ ꯐꯥꯎꯕ ꯉꯧꯔꯒ ꯌꯥꯝꯅꯅꯦ ꯃꯨꯟꯖꯟꯕ ꯅꯠꯇꯕꯤꯗꯅꯦ ꯍꯥꯏꯐꯦꯠ ꯃꯨꯟꯕ ꯐꯥꯎꯕ ꯉꯧꯔꯅꯤ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯑꯩꯒꯤ ꯑꯥꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯑꯗꯨꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯥꯂꯨꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯞꯀꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯦ ꯑꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯍꯥꯟꯅ ꯄꯠꯊꯍꯟꯒꯦꯀꯣ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯊꯨꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯒꯦ ꯌꯥꯡꯅ ꯄꯠꯊꯅꯕꯒꯤ ꯍꯥꯏꯗꯅ ꯊꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯑꯣꯠꯂꯦ ꯉꯥꯏꯍꯥꯛ ꯈꯥꯕꯩꯁꯤꯅ ꯑꯗꯨꯒ ꯑꯩꯅ ꯃꯈꯨꯝꯁꯦ ꯑꯃꯨꯛ ꯀꯨꯞꯁꯟꯖꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯌꯥꯡꯅ ꯃꯨꯟꯅꯕꯒꯤ ꯍꯥꯏꯅ ꯃꯈꯨꯝꯁꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯩ ꯍꯧꯖꯤꯛ ꯑꯥꯂꯨꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯈꯔ ꯄꯠꯊꯔꯕꯅꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯄꯠꯊꯔꯦ ꯑꯗꯨꯗꯨꯅ ꯑꯥꯂꯨꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯑꯥꯂꯨꯁꯤ ꯑꯃꯨꯛ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯑꯗꯨꯗꯣ ꯑꯃꯅꯤ ꯈꯔ ꯁꯣꯏꯔꯦ ꯑꯗꯨꯒ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯁꯥꯂꯥ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯁꯥꯂꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯁꯥꯂꯥ ꯅꯨꯃꯤꯠ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯥꯅꯔꯤꯕ ꯃꯁꯥꯂꯥꯗꯨꯅꯤ ꯌꯥꯏꯉꯪ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯩ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯍꯜꯗꯤ ꯄꯥꯎꯗꯔꯗꯣ ꯑꯗꯨꯒ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯃꯣꯔꯣꯛ ꯑꯁꯨꯕꯗꯣ ꯑꯗꯨꯃꯨꯛ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯆꯥꯃꯁ ꯑꯃꯒꯨꯝꯕ ꯖꯤꯔꯥ ꯄꯥꯎꯗꯔꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯩꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯐꯖꯅ ꯉꯧꯃꯤꯟꯅꯖꯔꯦ ꯃꯁꯂꯥꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯨꯟꯅꯕ ꯉꯧꯈꯤꯒꯦ ꯃꯁꯂꯥꯁꯤꯗ ꯑꯃꯨꯛ ꯃꯁꯂꯥꯁꯤ ꯈꯔ ꯃꯨꯜꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗꯨꯒ ꯑꯩꯅ ꯍꯥꯞꯀꯗꯕ ꯏꯁꯤꯡꯒꯤ ꯆꯥꯡꯗꯣ ꯁꯤꯗ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯏꯁꯤꯡꯁꯦ ꯀꯥꯞ ꯃꯆꯥꯗꯣ ꯀꯥꯞ 4ꯈꯛ ꯍꯥꯞꯆꯤꯟꯖꯒꯦ ꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯃꯍꯤ ꯈꯤꯇꯪ ꯅꯥꯏꯇꯛ ꯇꯧꯔꯒ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯃꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯛꯑꯕꯅꯤ ꯈꯔ ꯍꯥꯏꯗꯤ ꯃꯁꯂꯥꯁꯨꯈꯔ ꯃꯨꯜꯂꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯃꯨꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯑꯣꯝꯖꯤꯜꯂꯒ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯃꯨꯟꯅꯕꯒꯤ ꯍꯥꯏꯗꯅ ꯑꯩꯅ ꯐꯨꯠꯄꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯤꯟꯖꯥꯡꯁꯤꯁꯨ ꯐꯖꯅ ꯁꯧꯒꯠꯂꯕꯅꯤꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯇ꯭ꯔꯤꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯑꯣꯠꯈꯥꯏꯔꯒ ꯍꯥꯟꯅ ꯌꯦꯡꯉꯒ ꯑꯩ ꯑꯁꯤꯗ ꯉꯥ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯗꯣꯏꯅꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯐꯖꯅ ꯁꯧꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯩ ꯉꯥꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯕ ꯍꯧꯔꯦ ꯑꯗꯨꯅ ꯉꯥꯁꯦ ꯂꯣꯏꯅ ꯑꯩ ꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯉꯥꯁꯦ ꯈꯥꯛꯍꯧꯔꯒꯁꯨ ꯑꯃꯨꯛ ꯈꯔ ꯂꯤꯑꯅꯤ ꯑꯗꯨꯗꯨꯅ ꯉꯥꯁꯦ ꯂꯣꯏꯅ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛ ꯑꯩꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯐꯖꯅ ꯃꯨꯟꯅ ꯁꯧꯍꯜꯂꯒꯦ ꯉꯥꯒꯤ ꯔꯁꯁꯦ ꯃꯍꯥꯎ ꯍꯦꯟꯅ ꯂꯩꯅꯕꯒꯤ ꯍꯤꯟꯖꯥꯡꯁꯤꯗ ꯍꯥꯏꯅ ꯃꯔꯩ ꯃꯨꯟꯅ ꯉꯥꯁꯦꯈꯔ ꯇꯣꯏꯊꯔꯞ ꯇꯧꯔꯒꯁꯨ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯐꯖꯅꯁꯨ ꯃꯨꯜꯂꯦ ꯁꯧꯔꯦ ꯌꯦꯡꯉꯨꯁꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅ ꯁꯧꯔꯒ ꯃꯨꯜꯂꯒ ꯂꯩꯔꯝꯃꯦ ꯑꯥꯂꯨꯁꯤꯁꯨ ꯃꯨꯜꯂꯦ ꯌꯦꯡꯉꯣ ꯑꯩꯅ ꯁꯤꯒ ꯄꯣꯇꯦꯇꯣ ꯍꯥꯞꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯒ ꯍꯥꯞꯀꯗꯕ ꯍꯥꯏꯕꯕꯨ ꯉꯁꯥꯏꯒꯤ ꯊꯨꯝꯗꯨꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯃꯨꯟꯅꯕꯒꯤ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯍꯤꯟꯖꯥꯡꯒꯤ ꯃꯍꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯒꯤ ꯊꯨꯝꯁꯦ ꯈꯖꯤꯛ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗ ꯍꯥꯞꯀꯗꯕ ꯍꯥꯏꯕꯕꯨ ꯐꯗꯤꯒꯣꯝ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯃꯇꯝꯒꯤ ꯃꯍꯥꯎꯅꯦꯕꯀꯣ ꯁꯤꯗꯤ ꯐꯗꯤꯒꯣꯝ ꯍꯥꯏꯁꯤꯗꯤ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯐꯗꯤꯒꯣꯝꯁꯤꯗꯤ ꯑꯩ
ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯐꯗꯤꯒꯣꯝꯁꯤꯁꯨ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯩꯅ ꯁꯤꯒ ꯔꯥꯞ ꯆꯣꯞ ꯇꯧꯔꯒ ꯑꯩꯅ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯑꯁꯧꯕꯁꯦ ꯃꯩꯁꯦ ꯈꯔ ꯂꯩꯊꯔꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯃꯌꯥꯝ ꯀꯩꯗꯧꯅꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯒꯤ ꯐꯥꯏꯅꯦꯜ ꯂꯨꯛꯇꯣ ꯑꯣꯏꯔꯦ ꯑꯩꯒꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯑꯩ ꯁꯤꯒ ꯕꯥꯎꯜ ꯑꯃꯗ ꯈꯥꯏꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯑꯁꯤꯗ ꯍꯤꯟꯖꯥꯡꯁꯦ ꯈꯥꯏꯗꯣꯛꯆꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯅꯕꯒꯤꯁꯨ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ